ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯇꯔꯨꯛ ꯇꯔꯥꯃꯉꯥ ꯑꯃꯗꯤ ꯇꯔꯥꯃꯔꯤꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯛꯄ ꯅꯧꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯍꯣꯠꯅꯩ ꯍꯥꯏꯗꯅ ꯊꯕꯛꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯁꯤꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯁꯦ ꯇꯧꯔꯝꯃꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ SSCꯒꯤꯅꯤ ꯈꯪꯗꯦ UPSCꯒꯤꯅꯤ ꯈꯪꯗꯦ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯊꯥꯅꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯊꯥꯅꯤꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝꯗꯨꯗꯅꯤ ꯁꯥꯖꯟꯒꯥꯁꯤ ꯇꯨꯝꯅꯤꯡꯗꯅꯕꯅꯤꯅ ꯊꯨꯝ ꯍꯥꯞꯄꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯀ꯭ꯋꯥꯗ ꯑꯦꯗꯤꯛ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯅꯈꯤꯕ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯑꯦꯗꯤꯛ ꯑꯣꯏ ꯂꯩꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ MPSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤ ꯃꯊꯪ ꯌꯩꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯌꯥꯝ ꯇꯧꯈꯤ ꯑꯗꯒꯤ ꯀꯣꯏꯁꯟ ꯐꯥꯎꯕ ꯏꯚꯟ 2016ꯗ ꯊꯥꯕ ꯑꯦꯛꯖꯥꯝꯁꯤꯗ ꯀꯣꯏꯁꯟ ꯐꯥꯎꯕ ꯀ꯭ꯂꯥꯁꯇ ꯂꯥꯛꯑꯒ ꯁꯦꯝꯗꯣꯛꯄ ꯌꯥꯎꯈꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯦꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯝꯕ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯀꯧꯗꯣꯔꯤꯕꯅꯤ MPSCꯅ ꯂꯧꯒꯗꯧꯔꯤꯕꯅꯤ MPSC ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯕꯣꯗꯤ ꯑꯃꯈꯛꯇꯪꯅꯤ ꯃꯤꯌꯥꯝ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯥꯡꯈꯣꯠꯂꯕ ꯑꯣꯐꯤꯁꯔꯁꯤꯡ ꯈꯟꯒꯗꯧꯔꯤꯕ ꯑꯗꯨꯝꯕ ꯕꯣꯗꯤ ꯑꯃꯈꯛꯇꯪꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯕꯣꯗꯤꯁꯤꯅ ꯂꯧꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯊꯃꯣꯏꯗ ꯀꯔꯤꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯐꯥꯎꯒꯅꯤ ꯀꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯅꯧꯅ ꯆꯪꯉꯛꯑꯒ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝꯕ ꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯀꯩꯗꯧꯕ MA ꯂꯣꯏꯔꯕ ꯃꯇꯨꯡꯗ PhD ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯗ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯍꯥꯏꯔꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯑꯦꯛꯖꯥꯝꯁꯤꯒꯤꯗꯃꯛꯇ ꯀꯨꯏꯅ ꯍꯣꯠꯅꯔꯒ ꯃꯄꯨꯟꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯀꯌా ꯊꯥꯗꯣꯛꯑꯒ ꯑꯋꯥꯕꯗꯨ ꯈꯥꯡꯉ ꯍꯣꯠꯅꯔ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯒ ꯃꯇꯝꯗꯨꯗ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕꯅꯤ ꯊꯥꯕ ꯃꯇꯝꯁꯤꯗ 2015 ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ 2016ꯗꯅꯤ ꯊꯥꯔꯤꯁꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯀꯩꯗꯧꯕ ꯑꯃꯣꯠꯄꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯗꯨꯗ ꯄ꯭ꯔꯤꯂꯤꯝꯁ ꯐꯥꯎꯔ ꯃꯇꯨꯡꯗ ꯃꯦꯟꯁ ꯊꯥꯔ ꯃꯇꯨꯡꯗ ꯚꯤꯚꯥ ꯇꯧꯔꯒ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯈꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯜꯍꯧꯗ꯭ꯔꯦ ꯄ꯭ꯔꯤꯂꯤꯝꯁꯇ ꯂꯩꯍꯧꯔꯦ ꯈꯟꯈꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯈꯟꯈ꯭ꯔꯦ ꯃꯦꯟꯁ ꯐꯥꯎꯕ ꯌꯥꯝꯅ ꯊꯥꯖꯅ ꯑꯦꯛꯖꯥꯝꯁꯦ ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯚꯤꯚꯥ ꯆꯪꯉꯨꯕ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯒꯅꯤ ꯈꯟꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯈꯜꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯥꯝ ꯈꯜꯂꯤ ꯀꯔꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒ ꯑꯩꯒꯗꯤ ꯍꯣꯠꯅꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯐꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯐꯥꯎꯍꯧꯗꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯃꯥꯅ ꯐꯥꯎꯈ꯭ꯔꯤꯁꯤ ꯀꯃꯥꯏꯅꯅꯣ ꯍꯣꯠꯅꯕꯗꯤ ꯑꯩꯈꯣꯏꯅꯤ ꯍꯣꯠꯅꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯣ ꯃꯥꯅ ꯐꯥꯎꯈ꯭ꯔꯒ ꯑꯩꯅ ꯐꯥꯎꯍꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ MPSCꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ RTI ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯑꯦꯛ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯅ ꯏꯔꯝꯕ ꯆꯦꯁꯤꯡꯗꯨ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯝꯕꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯄꯤꯔꯤꯕ ꯃꯥꯔꯛꯁꯤꯗꯤ ꯌꯥꯝ ꯆꯥꯟꯅꯗꯦꯅ ꯃꯁꯤꯒꯤ ꯈꯨꯝꯃꯤꯕ ꯄꯥꯎꯈꯨꯝꯁꯤꯗꯤ ꯌꯥꯝ ꯆꯥꯟꯅꯗꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯆꯤꯡꯅꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯦ ꯍꯥꯏ ꯀꯣꯔꯠꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯕ ꯃꯇꯨꯡꯗ ꯊꯤꯖꯤꯜꯂꯦ ꯍꯨꯝꯖꯤꯜꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯊꯥꯈ꯭ꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯦꯚꯦꯜ ꯐꯤꯜ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕ ꯑꯦꯛꯖꯥꯝ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤ ꯀꯛꯀꯗꯕꯅꯤꯅ ꯍꯥꯏꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯂꯦꯚꯦꯜ ꯐꯤꯜ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯤꯕꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯠꯅ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯌꯦꯜ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯌꯦꯜ ꯑꯃ ꯄꯤꯌꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯔꯝ ꯃꯌꯥꯝ ꯑꯃ ꯄꯜꯂꯤ ꯃꯔꯝꯁꯤꯡꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯟꯕ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯁꯥꯡꯈꯤꯅꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯟꯁꯀꯤ ꯑꯦꯛꯖꯥꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯝꯗꯕ ꯈꯔ ꯑꯃꯗꯅ ꯄꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯇꯟ ꯑꯣꯏꯕ ꯍꯥꯏꯕꯗꯤ MPSCꯅ ꯊꯣꯛꯄ ꯔꯤꯇꯟ ꯏꯟꯁꯇ꯭ꯔꯛꯁꯟꯗꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯣই ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯂꯧꯔꯁꯨ ꯌꯥꯅꯤ ꯍꯥꯏꯗꯅ ꯆꯤꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕꯁꯤꯗ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯤꯟꯅ ꯂꯥꯎꯊꯣꯛꯄꯁꯤꯗꯒꯤꯗꯤ ꯑꯏꯕꯗꯨ ꯍꯦꯟꯅ ꯆꯠꯀꯅꯤ ꯑꯏꯕꯁꯤꯅ ꯑꯣꯚꯔꯔꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ ꯆꯤꯟꯅ ꯂꯥꯎꯊꯣꯛꯄꯗꯒꯤꯗꯤ ꯑꯏꯕꯗꯨꯅ ꯍꯦꯟꯅ ꯀꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯏꯕꯗꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯦꯄꯔ ꯄꯤꯔꯣꯏꯅ ꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯤꯟꯅ ꯂꯥꯎꯊꯣꯛꯄꯁꯦ ꯃꯁꯤ ꯆꯠꯅꯕ ꯌꯥꯗꯦ ꯃꯁꯤꯒꯤꯁꯦ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯂꯤꯇꯤ ꯔꯥꯏꯠ ꯇꯨ ꯏꯀ꯭ꯋꯦꯜ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀ꯭ꯋꯦꯜ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯕ ꯑꯗꯨꯝ ꯌꯥꯎꯗ꯭रे ꯍꯥꯏꯗꯅ ꯃꯗꯨꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯃꯦꯟꯁꯀꯤ ꯆꯦ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯗꯨꯝ ꯁꯥꯡꯅ ꯊꯥ ꯑꯃ ꯑꯅꯤ ꯂꯧꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯪ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯗꯒꯤꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯣꯛꯄ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤꯗꯨꯗꯁꯨ ꯀꯩꯗꯧꯕ ꯒꯥꯟꯙꯤ ꯖꯌꯟꯇꯤꯅ ꯆꯤꯡꯕ ꯁꯨꯇꯤ ꯂꯩꯁꯟꯕ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯩ ꯍꯦꯟꯅ ꯐꯪꯗꯕ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯕ ꯆꯦꯗꯨ ꯀꯃꯥꯏꯅ ꯃꯇꯝꯗꯨꯗ ꯌꯦꯡꯉꯒ ꯂꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝꯅ ꯗꯤꯇꯦꯜꯁ ꯃꯌꯥꯝꯅꯁꯨ ꯍꯟꯅ ꯏꯝꯄꯦꯛ ꯇꯤꯚꯤꯗ IS ꯇꯤꯚꯤꯗ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯗꯣ ꯂꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯦꯁꯄꯤꯔꯦꯟꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯀꯦꯁ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯦꯁ ꯇꯧꯔꯤꯕꯁꯦ ꯃꯥꯒ ꯍꯣꯠꯅꯃꯤꯟꯅꯔꯝꯃꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯍꯥꯛꯀ ꯊꯕꯛꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ MPSC ꯍꯥꯏꯔꯤꯕ ꯕꯣꯗꯤꯁꯤꯗ ꯀꯦꯁ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ
matang yam namuna kangjang gadabadi phawkhriba mi singdudana makhoi case tawbu natte thangai sengna makhoi case tawribase MPSC daneba MPSC gi asoiba aranba mayam do matung tarakpada laiba thabak singsigi habidi ekoi officer oijege haidana khanjariba leitaba lairaba kaya marumbu na thairaga thammaga kanna hotnariba makhoi singdo gi damakta khallaga matung de sigumlaba ludaba thodok asigumlaba kaidaba amotpa MPSC gi manungda leiriba chanai na phunai na mayam asi masi lawthokkinaba gi damakta case tawbani leita lairaba mayam duna khaijillaga paisa mayam do khainaraga kaidaba case tawbune makhoi tawrido aduga amana hairiba miyoi singdo kaidaba masagi adum aso asa leirambado kaidaba aikhoisu phawba yanaba adumba exam ni adubu makhoi level filo hendabadagi makhoi amotpa mayam tawbadagi hoi phawhodre aikoi gi dasa se atopa thokhallaroi siko na makhoi tawbane adu masida miyam lan ufam chungthok thokte ba karina phawkhriba mi singdu kalaktana phawdaba mi singduna case tawribani haiba lan ufam chungthok thokte aduga amana ngasai phawkhriba mi pung khuding maksida haiba tare makhoi loinak matik chadabra makhoi si MPSC gi asoibana maram oiraga makhoi phawkhribra haibadu masu lan ganeba makhoi singdu gi marakta matik chaba mi meyam yauri Delhi School of Economics ta MPhil tawramaga loisandana tholakpa masagi career hundumaga somda MCS oirudoni kon gan tholakpa adu mi meyam yauri adum mi singdo aina adu PhD loiraga tawba mi yauri atopa engineering gi thabak thaduramaga hariba thabak tawba yauri adu mayam sing sigi makoi career si pumang manghan birabane ba do asigum laba thabak se thangai seng hairagadi MPSC da leiriba officer kharaduna makoi na khudong chaba kharagi de makta oiram bayai na trago oiram da bayai madu court na pande makoi na paisa lawam da bayai court na pande makoi na corruption tawram da bayai court na pande tabu motang sida hangba bu hang amadi kari na matamda makoi na kari sung maram leitraga kari gi de makta adu malu da thabak tawribano makoi na kari chulai tana kari gi de makta adu mla section da thabak tawribano makoi na kari su leitraga kari su phangdraga makoi da kana ba kari su phangdraga kari gi de makta makoi na adu mla exam da amot pa kaya yansan bano haibu hangse masina ba khoi miyam hoji hangba yari bu hangde adu matang sida ina thagat ning group ama haiba taragadi that group of experience phawhodra ba adu miyoi sing da suki matik ina thagat leo maram di kari gi no ai khoi gi su lo lei ai khoi gi su ain lei na khoi na lana tawba taraga su ai khoi su na khoi gi mathak ta court case tawba ngamgani haiba adu thawna do adu madi ina tangdai seng na salute tawi taseng na salute tawi ba hai riba asugum laba amot pa mayam se khoi na makha ta na chung thoksi na haiba taragadi khoi puksen seng ba darkar oye thangai seng haib ka matam da kedoba khoi puksen seng na khoi puksen seng ba darkar oye nattaba taragadi kari tawgani hai matam da inkhalakliba naharon sing ase asigi inkhalakliba naharon sing asigi kedoba asa se akhoi MPSC thamamba asa se pumang mangkhi bi ba to hai riba asa du faudi akhoi manghandana bagi damak to hotnasi aduga akhoi manipur praja miyamna kamai to ga matam da asigum loba aranma mayam torongani ena kari go khanbi bata gadi limna lei thopi gano line lei thopi gano akhoi ain gi mateng lausi aduga hai riba mi fatta sing asibu paratam bi bagi matam adu yaure akhoi paratam bi si adum laba group of experiencing aduna paratam bi yamba amadi para makhoi na paratam bi rami se mi group ani dani hai bi ai amana kai doba phawkhre akhoi phawhodre haduna tumina leisaliba kangbu du da ama aduga amana aran ba tawraga namdana thabak hapkani ena khalliba kangbu du da ama ado aran ba tawriba kangbu du su para tambi khre duga tumina leisaliba kangbu du su para ama tambira me madudi nakhoi tumina leisanganu nakhoi thoklau nakhoi gi khonjen ado thokna hauna law pen da ba yaning da sing adugi mayok ta haibo fam du makhoi na tambira magi damakta aduma group of experiencing adu thagat chai aduga marai bak thiaura ba haiba tare thangai sengna yang chumna changakhiba aduga marai bak thibadagi adum laba amot pa mi sing aduga loina rubada adum amot pa mi sing aduga pullu badagi haiba tare marai bak thihora ba adugum laba ichini naw sing adugi damakta su thamoi sokna nungai ta phongdok chari masi haraga matang asa loisin jage karigum badom na aikoi gi video su pambi bathok lagadi adum na share subscribe amdi like to biu aduga adum na adum gi mot sing adu su comment ta phongdok biu haina thamjage loisin